US to warning to boy na China na Taiwan gi manak te exercise to kray. China na pam da bamong da United States ki congressman mihut ama Taiwan da lakhi badu ki pau khumoy na Chinese military na Taiwan gi manak ta lan tambagi thabak sathakre haide. Taiwan Strait ki area da drill tawriba se jati ki saktam ngakthok na bagi damak yamna maru oiba amani haina China ki defense ministry na laukthokhe. Maduda exercise du gi akupa marol singde phongdokhi de. PLA ki Nongpok Theater Command gi apunba lan tamba se Taiwan gi isu matangda mari lainaba laibak singna yamna aruba mawongda sumdaba wangangba amasung thoksil kaya chatharakpa amasung maromdom sasan tawjaba ithat asige ningkha tamba pamba singna chathaba thoksil kaya dagini haina Defense Ministry na haiki. Israel na Iran amasung proxy singa lan thengna ba sem sare. Israel na makoy ge number 1 yekna ba odiba Iran amasung makoy na support tawba Shia Muslim proxy militant group singa lan soknarakpa yaba phibam gi damak sem sari haina Israel gi top defense official singna phongdokre. Iran amasung nuclear military threat thengna bagi damak Israel na sem sabagi thabak yangsilli haina Israeli Army Chief of Staff Lieutenant General Aviv Kohavi na phongdokhe. Israel na Iran asi makoy gi achauba threat ni haina lauri amasung Iran na nuclear khulai puthokpa ngamdana bagi damak darkar tarabade military force sizinagani haina warning tawre. Mamang thada Israel gi foreign minister Yaira Lapid na terrorist regime Iran gi sarkar asina nuclear khulai pairakadaba mawong oirabade aikhoina soidana action lokotpa tai haina phongdokhe. Israel bu prithvi gi map tagi muthatkani haina wasaktuna Jerusalem loksinabagi damak akhanaba Quds force haina su linkhatlaga laidiba Iran na makhoi gi nuclear program asi khulai sanabagi nate haina phongdokle. Adubu makhoi gi wafam si karimata thajaningai oidre. Israeli Parliament Knesset ki Foreign Affairs and Defense Committee gi mifamda lawmaker singda wangang laduna Army Chief Kohabi na hokiba chahi asida Israeli military na Middle East ki mafam kaya da yaknabagi mayokta aronba operation amasung mission kaya chathaki haina phongdokhe. Israel gi awanglomda leiba Salome city da defense industry factory amada lakpada laibak asigi defense minister Benny Gantz su Israel na matampum na magta lanjaw thoktanaba hotnari amasung military mapanggal semgalakpa Iran na Israel ge yumlo na balaibak Syria da mapanggal semgalakpa thingna bagidamak operation kaya chathari haina phongdokhe. Karigumba lan thoklabade mamangda amukta ukhidriba mawongge operation chathanaba aikhoina sem sare masida sizinnagadoriba pambai singse mamangda aikhoige khutta lairamdaba ngaktane maduna terrorist singge mayolda sokhangani amasung makhoigi tawba ngamba thugaigani haina Defense Minister na haike. Panba yabade Israel asi phongna lauthokpa leitrabasu Middle East ta amatangaidaba nuclear power ni haina thajare.